ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ NBS ꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯔꯥꯡ ꯁꯟꯗꯣꯛꯆꯈ꯭ꯔꯕ ꯑꯔꯤꯕ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯨ ꯉꯁꯤꯗꯤ ꯂꯦꯞꯆꯔꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯖꯟ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯖꯔꯛꯈꯤ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯃꯟꯈꯨꯝꯕ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯋꯥꯔꯤꯁꯤ ꯀꯝꯗꯧꯕꯒꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯄꯥꯟꯊꯣꯏ ꯀꯥ ꯃꯅꯨꯡꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯊꯕꯛ ꯆꯠꯈꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥ ꯃꯅꯨꯡꯗ ꯊꯥꯜꯂꯤꯕ ꯃꯩꯗꯨ ꯈꯞꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯟ ꯑꯀꯣꯏꯕꯗꯨꯕꯨ ꯌꯦꯡꯂꯤꯉꯩ ꯊꯣꯡꯂꯣꯝꯗꯒꯤ ꯄꯥꯟꯊꯣꯏ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯊꯣꯡꯂꯣꯝꯗ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯛꯁ ꯎꯞꯄ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯤꯄꯥ ꯑꯃ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃꯕꯨ ꯄꯥꯏ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯤꯖꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯅꯤꯄꯥꯗꯨꯕꯨ ꯏꯟꯊꯣꯛꯂꯝ ꯃꯈꯥꯗ ꯆꯦꯟꯊꯈꯤ꯫ ꯆꯩꯇꯨꯞ ꯑꯗꯨꯕు ꯂꯪꯊꯣꯛꯂꯝ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯪꯅꯅꯕꯅꯤ ꯍꯥꯏꯗꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯆꯥꯛꯁꯪ ꯂꯩꯔꯤꯕꯗꯨꯗ ꯆꯪꯂꯛꯇꯨꯅ ꯄꯥꯟꯊꯣꯏ ꯌꯥꯝꯅ ꯄꯥꯈꯠꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯗꯨꯅ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯥꯛꯁ ꯂꯧꯊꯣꯔꯛꯇꯨꯅ ꯃꯌꯥ ꯍꯤꯒꯠ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯣꯛꯁꯜꯂꯤ꯫ ꯔꯤꯁꯤꯅ "ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯗꯨꯕꯣ? ꯅꯨꯄꯤ ꯌꯥꯝ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗ." "ꯅꯨꯄꯤ ꯃꯥꯟꯗꯦ, ꯀꯅꯥꯅ ꯀꯤꯔꯣꯏꯗꯣꯏꯅꯣ? ꯆꯩꯇꯨꯞ ꯑꯗꯨꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯣꯡ ꯃꯅꯥꯛꯇ ꯏꯋꯥꯡ ꯋꯥꯡꯈꯩ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯕ꯫ ꯌꯥꯝꯅꯕꯨ ꯍꯩꯔꯤꯅꯦ꯫ ꯃꯩ ꯑꯗꯨꯅ ꯀꯃꯥꯏꯅ?" "ꯊꯣꯡ ꯃꯅꯥꯛꯇ ꯁ꯭ꯋꯤꯠꯆꯇꯨꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯝꯂꯤꯕꯗꯣ ꯑꯗꯨꯒꯤꯅꯤꯅꯦ꯫ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯝꯂꯅꯤꯅ ꯅꯃꯤꯠ ꯁꯤꯡꯍꯟꯒꯦ ꯇꯧꯕꯅꯤꯗ." "ꯃꯤꯠ ꯁꯤꯡꯕ ꯀꯥꯏꯅ, ꯌꯦꯡꯉꯨꯅꯤ ꯏꯃꯥ, ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦꯕ?" ꯃꯃꯥ ꯇꯔꯨꯕꯤ ꯑꯗꯨ ꯉꯁꯥꯏ ꯃꯈꯩ ꯃꯃꯧ ꯑꯃꯗꯤ ꯃꯆꯥ ꯅꯤꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯧꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯃꯆꯥꯕꯨ ꯆꯩꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯍꯧꯅꯕ ꯊꯕꯛꯁꯨ ꯈꯔ ꯇꯧꯕ ꯐꯩꯗ. ꯇꯧꯍꯩꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯋꯤꯗ ꯅꯪꯁꯦ. ꯈꯔꯁꯨ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯅꯦ. ꯏꯃꯧ ꯃꯟꯊꯟꯗ ꯊꯥꯗꯣꯛꯅꯤꯡꯗꯦ. ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯕꯁꯨ ꯅꯠꯇꯦ." "ꯏꯃꯥ, ꯑꯩꯁꯨ ꯉꯟꯅ ꯍꯜꯂꯛꯄ ꯄꯥꯝꯃꯤꯕꯅꯤ. ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤꯅ ꯌꯥꯗ ꯇꯧꯔꯤꯅꯤꯗ." "ꯐꯔꯦ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯂꯥꯝꯃꯦꯕ, ꯄꯨꯛꯀꯁꯤ ꯇꯠꯇꯧꯔꯦ꯫ ꯅꯨꯄꯤ, ꯆꯥꯛ ꯊꯤꯔꯝꯃꯨ." ꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯔꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯣꯏꯔꯕ ꯀꯥꯟ ꯇꯨꯝꯅꯅꯕꯅꯤ ꯍꯥꯏꯗꯅ ꯐꯝ ꯊꯥꯗꯨꯅ ꯂꯩꯔꯤ ꯄꯥꯟꯊꯣꯏ꯫ ꯃꯅꯤꯡꯂꯣꯝꯗꯒꯤ ꯔꯤꯁꯤ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯄꯥꯟꯊꯣꯏꯕꯨ ꯈꯪꯍꯜꯂꯤ꯫ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯣꯟꯗꯨ ꯇꯞ ꯂꯥꯎꯅ ꯄꯥꯏꯈꯠ ꯔꯤꯁꯤꯗ ꯊꯣꯝꯂꯗꯨꯅ ꯏꯁꯧ ꯂꯥꯡꯂꯤ꯫ "ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯔꯕꯅꯤ. ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ." ꯔꯤꯁꯤ ꯅꯣꯛꯂꯗꯨꯅ "ꯀꯔꯤ ꯁꯤꯕ ꯀꯥꯏꯅ? ꯍꯥꯠꯄꯤꯔꯣꯍꯦ." ꯃꯔꯩꯗꯨ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯐꯠ ꯂꯥꯎꯅ ꯎꯠꯁꯤꯜꯂꯝꯗꯨꯅ ꯆꯦꯟꯈꯤ꯫ ꯄꯥꯟꯊꯣꯏ ꯁꯥꯎꯔꯗꯨꯅ ꯔꯤꯁꯤꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯐꯝ ꯊꯥꯗꯨꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯝꯂꯤꯕ ꯐꯃꯨꯡ ꯀꯥꯗꯨ ꯄꯨꯡꯆꯥꯏ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯤ ꯑꯅꯤꯗꯣ꯫ ꯄꯥꯟꯊꯣꯏ ꯆꯦꯜꯂꯝꯕꯗꯒꯤ ꯐꯝꯊꯈꯤꯗꯨꯅ ꯃꯀꯣꯛꯇꯣ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯔꯤꯁꯤ ꯄꯥꯈꯠꯅ "ꯀꯩꯗꯧꯔꯒꯦ? ꯀꯣꯛ ꯉꯥꯎꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯏꯕ꯭ꯔꯣ?" "ꯅꯪꯅ ꯅꯠꯇ꯭ꯔꯣ ꯁꯦ?" ꯔꯤꯁꯤ ꯄꯥꯟꯊꯣꯏꯕꯨ ꯐꯖꯅ ꯐꯃꯨꯡꯗꯨꯗ ꯐꯝꯍꯜꯂꯗꯨꯅ ꯏꯁꯤꯡ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯒ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯏꯆꯤꯛ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯔꯤꯁꯤ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯄꯨꯊꯣꯛꯂꯝꯕ ꯀꯝꯄꯦꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯗꯨꯅ ꯀꯝꯄꯦꯅꯤꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤ꯫ ꯔꯤꯁꯤꯒꯤ ꯃꯄꯥ ꯔꯥꯀꯦꯁ ꯑꯃꯗꯤ ꯄꯥꯟꯊꯣꯏꯒꯤ ꯃꯄꯥ ꯁꯨꯟꯗꯔ ꯑꯅꯤꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄ ꯃꯃꯥꯟꯅꯕꯅꯤ꯫ ꯔꯥꯀꯦꯁꯅ ꯀꯝꯄꯦꯅꯤ ꯑꯃꯗꯤ ꯁꯨꯟꯗꯔꯅ ꯍꯣꯁꯄꯤꯇꯥꯜ ꯂꯤꯡꯈꯠꯈꯤ꯫ ꯁꯨꯟꯗꯔꯒꯤ ꯃꯄꯥ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯇꯧꯕ ꯊꯕꯛꯇ ꯃꯇꯦꯡ ꯀꯌꯥꯁꯨ ꯄꯥꯡꯕꯤꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ
Sundargi naidom sachabi panthoi Rakeshki naidom poksabari sida luhongkhibani. Panthoi masangamde haiduna phamungde hipli. Tarubidu thabak loiselli. Rishi masu mamagi mateng panglammi. Ibunga, imaw na makok ngawi haiduna tauribase. Nangbu doktor da amukta pubiraga yengthokpiyo haibase. Yaba kauba laitene ha. Ima, aina nati yadrisi. Manang, imana muk hairaga yengu. Aishu thabaki maungsida khut thadokpa yada taurini. Mana butchachi hairabadine. Upaya mana tragana upaya ma hekta tauragane. Thabak laithorakpa tabani. Phare, ngasi se numit su phai. Ngasi hekta chatluro adudi. Thumandro ima. Hoi, yengage horen. Hai, yengba natte. Ngasi chattaba yaroi ko. Tarubina panthoibu thiamduna hospital da risiga punna chaminalam. Hospital da risiga punna chatlalam. Panthoi haiba natra. Nasada kari tawbage. Haibadi hainingdaba thabak amata tawningdaba. Potharagadada lainingbagumadi phawdabra. Phawi. Ithanda laiba kanda yamna kisaba phawi. Kaigino haibadi khangde. Kokshu yamna toina ngawi. Saksu isa sasinba yadi. Doctor do risida onsanduna. Aina medicine gi doctor ni. Aduna mana haiba symptoms sing setabada. Ai psychiatrist sama recommend tawgi. Maga khanabani hena phagani haidana khali. Ado psychiatrist panbada yamna lana khanganu. Mi khara layaba. Yam ka hena khanjinba. Aduna kemta khalunuko. Moiga wari sanaragani hena wakhal si yangbani. Rishi amadi panthoi atopa blog amada laktuna. Doctor dugu unarami. Khudakta doctor aduna test kaya tawduna result ngairasi hairaktuna. Mayumda anido punna halaklami. Tarubi machagi gari makoldo taraduna thoraklami. Behama, ibunga, doctor na kai hairiya. Ima, tamoga sofada phamlaganya wari sajana sanabiro. Ai phirol amukta hongdok lokhigi. Ima, doctor na test khara tawi. Result do laklakanda hairaklagi hai. Phare, kemta tawramoida. Potha jaruro chalo. Imana ne sak thagat lage. Imausu sak asabadu khara sasilaga potharo hayu. Amuk tum thakini. Wakhal hena khandana banya nangna khara hayu ko. Hoima. Rishi panthoi gi manakta sanglaktuna phagi tawraklam. Thabak tawningdaba atanbagi lainaga oiramdana ko nupia. Adudi nangna nagadaba aina nagadaba di paksaroi. Ado nangna doctor da sase sungya yadrisi karino. Ato bo mafam da sase haiba sunatti. Noina pagi hospital da sase hairaga. X ka laibraba ha. Thengnagani pakhalibro. Kai digi X no. Jatni. Ado ngai khoni. Na pa ba nang hauski do. Ado maina ha ya bro. Ai khoi baba da. Panthoi risi gi masam do lam laduna phoi. Risi su makhutuna kanthok lamduna tawel lama paiduna bathroom da sensenki. Kudumbiga singlaga nang khangniba thokta thoklo aigi ibon khangangi numit adugi ahingdani pung ani tarakpa do aiduda nungaina tungkun talriba panthoi do ikhang khangna makeup thori agoi budo koirei leiduna yengi kana gumba magi khonselna magi mingdubu kawbugumna su tawri pakhatna famungdagi komthari thonglomda makhongdu tapna thangduna chali Magi lingsumda makhut amana fatlauna thamakpa. Kisana laithoraktuna misaktubu kanano yenglakpada. Oiramliba mawong aduda ikhang-khangna lauraga kasiltuda ta sinuna kaplagalay. Lairamliba misaktu panthoi masamak oirami. Adubu mamay mamittudi ina pungangang kay lauksin mong kanglamdi. Mamay do isi segay, mamito su iraw-law, makiat isang-sang mamakay. Akiba minok amanok larado na. Tasin to na layriba panthoi kimanak to da sangay. Panthoi makholtok na kaplarado na. Sanga kano, nang kanano ha, nang kanano. Layram liba po chay singado, loy na makizaraba, lawsin mang kangdrab misak ado da langsel. Sanga kano.
Risi Panthoi bu siena konchinduna. Aine, thoi, se, kemla tawraiba. Ai lai siri. Thokiba pumba Risi gi mafamda tamlami. Doctor Sachi, loisalo. Taning dia batamo. Kai taning dia habino. Ha, nang pakatro. Shumaina sum tawrabadi, nang kamaina pothadoino. Aina sum, nangina nakta laibasu nati. Thabak sattaba yabasu nati. Salo, loisalo. As tamo, shum aina seranturan uba oiramniba. Ay talit chatpa. Tumasi, ngayhak lairadi no ngalani. Tumbaga pangahuraroy. Ay pakali. Akiba uribado, kainomdi soyduna lairambani. Hospital da chatsi hairakanu tamo. Ngasidi chapiredana, result lakpa numituga chatlani. Ataydi ay saloy ko. Karigumba doktor haibado hek palaklaba. Yengo. Ay nangonda kaimta hairoy dabani. Kaubu kaubiro. Aroybagi wahaydo tabadari sinoktuna. Hairaroy. Doktor ga amatta panjararoy. Lao, tumasi. Shum na matangi numitni. Saksa thokpa loiraduna. Mapuroybabu tabak salhan kraba matong. Taba ingkang loisinduna. Panthoi phamungdi hiple hairaga. Fondo yengduna lairi. Teres mathaktagi manembuk na laurakibagi konchel tarki. Kong thangadu thuna thangduna mathak lomda karaktuna akoibdo koirei laiduna mamabu laibra haidana yengli. Adumna lairingai kachilda thamliba tenki adugi marumdagi nipi yamna kablakpagi makhol tarai. Tenki dugi maikaida sangai. Ure mayang yamna kangsilaba sharu phauba uba phanglaraba nipido. Mamai mamit ikhoi birang sinta Panthoida munna yengduna. Panthoi, aine, ainangni, nasara nasabu khangjadrabro. Yam thuna nupidugi manaktagi senthoki. Khanghaudi makhongdu amuk lauduna tusalli. Manak na nasangsila inipido. Kaigino, Panthoi na Panthoi uraga silidi. Nang kanano ha? Nang kanano? Kaigino nang na ay ipamde helibasi. Ay nang dong na tide khangro. Chalo. Ay ngondi yelakana. Nasik iti gai, nasin gai no. Ay sagi hairabadi kara pajena saba gai dogya. Panthoido thamoi manung adudadi aduki matik kirabani. Adubu thauna pumba fudoktuna kidabasai. Karamna nupi sidagi nanthokani khalli. Nokladuna. Kari aibu thi haiba. Nang wadu loiba nangde manakta tara manung ama kunkatuna nipiduda thomi. Adubu khanghaude nipidu swai mangki. Akoibdu fat launa yamna thuna yenglamduna makhongdo sektana makhada senthaki Pantho. Matamaduda mamangda nipidu fat lepselai. Khangpre khangmasadu songkhali. Nipidu akibagi mawong amada noktuna makokdu laithok laisin chanarai. Bema, hawatlo. Panthoi mamang oiraga lairambaduda wakhaldo khara yangbugumna tawi. Mahaki phamung manakta mamadu phamlaga lairami. Ima, makhaku masilao. Mama su hoi haiduna anido makhoigi kaadagi thorakli. Panthoi thonga sinduna mama bu thirakpada. Hausikta matungda chalama mamado amuk lairamdri. Kamanungda amuk sanglakpada onthokpo phibamda lairamli mamado. Masamdu ipha fagai thadoktuna mamai pumba I ngakta ngai akiba minok ama noktuna mamittu khana Panthoida yengduna. Aigi phamdagi nang nanthokduna satki haina khallabasu satpadi ngamloi haiba nang khango. Nupido silaktuna Panthoigi masamdo laktuna singki. Panthoi, se gyan tarabro, hagolo. Handakti tasing na manglandagi mikap thorakli Panthoi. Risi yang pakat na famungduda ising botol lama paido na lairami. Tamo, kayam kuiragi halakpa. Kuire, ay na halakpada nang di manglak na bagi mongda shore sound na hondo na lairami. Pungkiya taraki. Taruk tari. May mit pajana tatugluro. Ado gane, imagi mateng pang nunaba. Asyum na numit ado masu haukri.
Hantak oyak liba mawong sida matha yamna sari panthoi. Ahing khuding tumba sungphang phangdri. Akiba thaudok mayam mayok naduna lairi. Nongma numidang amani Risi amadi panthoi sa ising toklaraduna famungda fam TV yengtuna lairi. Tamo tumasi tumningi ai. Maya muktang hana ta thoklukigi. Hoi thuna thoklo bathroom da mamai taba loiraduna non khalakpada Mingsel da mahaki maningda nipi ama lepagum oi. Fat launa laithoktuna yengi kanamta di lairamti. Amuk on selakpada mamei dudi machi lengna dumak lairami. Amuk maningda koirei laituna yengi Mingsel da tang mami tabani. Maningda di kanamata laiba udi. Panthoi makok haidun laithorakpada nipi do Mingsel dagi panthoi gi mamai manak nakna songthorai. Thangpre khangna bathroom dagi chenthorei. Kaidorage ha. Yamna pakhatna makhuttu bathroom gi maikai da thilli. Risi bathroom manungda sanglaga yengloi. Sidadi kemta leitina. Kaidorage ba. Panthoi gi saning tadaba mataududa irenjana siarda famallaga Risi maki nupi bu themli. Panthoi nang hena wakhal khanjilli kaigino. Test tawigi result laktri. Nang nadumna pangkhanda khallabadi wakhal do leita phum khanglaroi. Aina thabak thadokpasu yaba nati nathanta imaga yumsida thamlamba ai pamdri. Office da su leita phum khangdi. Yumsida su nangna sumna tawduna lai. Ai ta sengna thabak se toklasira khangjilakreda. Risi gi wahai du da kiraba suki ma ki mapuroi babudi themjelai. Tamo ai ka shu tawdi. Kaigi thabak toktoino. Wakhal hena khanjinbasu nati. Adubu aingonda handak marak thorakliba singse kaino haibasu aisu khangdri. Hospital da chatluba numit adudagi aingonda tawrakliba mawongse karino haina khanbadane wakhal sina singsinba ngamdri. Makok to tapna nanbiduna. Parisi nangnata ahenba wakhal khanjan bidraga loiri. Result nairasi hayeng natraga hangsit lakpa yai hairakpagi. Panthoi ayok nungthil numidang taibang manglan khuding maktada akiba piduna talairi. Kari maramgino haiba loksinba kanamatana ngamdi. Mahaki laina aduna oiribra natragana atopa kari waribu laibano. Panthoi masana phauba hausiki oinadi khangdri. Adubu matungda khanglakidra. Risi Panthoi hospital da result lawba laklame. Ngasi result lakli. Aina hairiba wasi tabada karimata de hena khanjingano. Aikhoi punna laina se fanana hotnaraga loi. Wasi koithoklaroi Cotard syndrome aina yamna rare oiba laina ni. Hidak saduna wakhal yang thoktuna leibana kanba ngamgani. Karamna laina sibo. Depression, anxiety pumnamak si punduna oirakpani. Pak thokpa laina di nati. Adubu life trigger di oi. Kariguma patient sina hena wakhal si khanjilabadi. Aduna Panthoi khanjanba overthinking se yamna phati. Adu tawdana bo khono. Kariguma nangna na sa se ahingba misak nataboina khalaklaba. Hallucination mayam ama uraklaba. Sibagi wakhal kokti hek laklaba. Hospital de laina bo khonasi. Hoi doctor. Risi nangsu wari sanaraga ahenba wakhal khanjindana ba khonhalo. Wari sanaduna leiri makhai mathanda thadoktraba sak amadi hidak sang naina saraba matam sana tumlaba fattaba wakhal khandraba migada punduna leiraba yamna thuna phagatpa ngamgani se hidaki se pukro. Hoi doctor ai ma bu kupna senagi thagatchari thoki ge dudi ai khoyamu yamna nungaisari. Yum halakpagi matek aduma matai manau ani do nok tana wari sanaduna doctor na hairakpa waga kaw makai halaklam. Doctor na hairakpa khudingmak mama ani amadi mapada tamli. Panthoi gi mayunggi mama mapa su punna lairi ahing adumadi. Hospital dugi business trip oibana sattaba yadi haidana visi amadi tarubida masabu section na senabiyo haidana chatki. Risi su thabak numit mangani suti loktoklami. Mana director oibana suti su kuina lokthokpa yaramdi.
Makhoi ohum TV yengminaduna sofa kaduda lairi. TV kadugi nakalda mayoknana lairiba saksang aduda nipi ama masam asangbudu thadokduna amamba marak aduda khulam khattuna Panthoi mahakpu kauribado Panthoina laithorakpada hek ururi. Film yengiba adudadi pungning isang sangdi. Mama amadi mahaki nupa adudi kanna nokli. Mana kamdauri. Saksang lomda amuk yeng, TV lomda amuk yeng tauduna lay. Tamo, ising thakningi. Risi su saksang do sangkiduna, glass ama lauduna, filter dagi ising kanna yari ngay, thongnao dagi nungsit asaba ma, wang launa sisilay. Thongnao do fat launa lon silamduna, Panthoi gi manak dalakli. Tamo, kanalay hogi. Kaino, ima su pabung su trip satki. Ay ko imaga, ay gananga, TV yengi basi. Ato pa kanalay doino. Saksang da nupiya to pa ma, uratro. Risiwa do tabada, mamit lauk thok to na, saksang da amuk sensin kido na, ako ibado koy ray lay do na yengi. Kanam talay hog dida, nang su untok pa. Yengo, film da na, focus do, TV da piyo, ato pa wakal suy to kano. Layram drati pari. Ay di mami sami oy no ubado da, huran ba sang laba mahalor. Asyom na numit mangani do kangaw di, loy kiba. Panthoi wakal do handak marag iyang bugum na masada pawi. Akiba tawdok kaya tengna ba, adusu haw kiba numit karaniya sida di tengna dri. Panthoi ki mama mapasu machana pagalakpado ubada kuine layba yadaba na mayumda hanki. Panthoi nga sidi risiga punna office ta lakmine. Amamba marakta mahak mathanta leplami. Ako ay bado karigo mamatta layramdi. Makok to ngaw to na maana layriba mafam sibo kaday dono haydana kan ako ay bado da yengni ngay kadom dagino khangdi maagi ming kauraklam. Mafam do thadok to na siyengi taw. Makhong do irumlum silak to na karigumba ama na phajin kibagum khong thang ama fawbo thangtok pangamlamdi. Panthoi kan no hona do na silak laga thong ama layriba do hangtok na bahot ni. May do fatlaw na lai matang do da. Ure nupi ama magi mamang da leplam liba daw. Masam do na makong pawbo sangtay. Mungkarak to dagi makok to tindorak to na nok silak laga. Panthoi, kigano, abok ni. Abok wairaga layramba do da sangsin do na konsali. Adubu kangaudi maning fat halli. Mabuk tugi maning dagi sakang drabi amubi fijol siet piyama makok tingalak liba. Karigino isu na aduk pataba apang mamina tawgadaba tabak tawriba diya. Abuki toybi isu toy nang ay na haiba inba na yaypaba oygani niya. Panthoi gi manakta taraga layramba phone do call laklami. Call do bukanano kani yengi ngay mabuk namunki. Ay na haiba wa tadana nang na tawning ba tabak tawba yabro. Ay si kay oy na uy. Kari nang na haiba wa taw haiba. Asiba nang giwa ay na tagani kanbraha. Mabuk to sang silak to na masugu hugat pili. Makut to kantok lam siyenki. Adubu kangaudi masa pumba kadom dagi lakpa iray no kangdi. Ising na tongki. Mangak yaw kalakli ising do. Ngay haki matong wakal mangkirami. Mamita na uri magi asiba haksang do. May tadokiba. Manakta na risi na may koy do na kaple. Mama madimipong kuding mag nakaplam. Toy tabro. Say, hagolo. Toy, tabro. Say, hagolo. Yumyori. Mani, Panthoi si office tagi mayum halakpada ngayhak uitharura mali. Tauri bado. Risi na hagdurak pado da men man tadana mamay makok shamradana manglaan do dagi wakal na ipapakan hagalay. Matanggi namit ni. Imong singdo loisin ba loira do na pothari ngay risigi call haklami. Bisa tabak yam na pakri hairi. Shumro sibo. Pai kay no, nang kangdri bro. Panthoi risiga phone wari sana ba loira do na firol hongdok do na bathroom da wakal nungay ni isay sakto na iru luzari. Panthoi, kanagumba ama na maabu kaurak hiba do tara do na showar gitiyab adobo mutatlam bathroom do bo sin thong na kwairay lay do na yengi.
Kanamta laytabadagi maning handuna chatpa hawi. Mingsel se khairakpagi makolduda yamna kisana tapna laythoraktuna Mingselduda mityeng thamlakpada akaiba se khairaba Mingseldugi manungda mahaki manak nakna masak khangdaba mamai ina pungchot chotlaraba nipi ama yamna kanna mangonda yenglibada ubada panthoi lauduna mapalda thoknaba khotnai adubu thongdu kanna lonchinkhibana hangtokpa ngamlamdi ima thong amukta hango ima kairaba Mingsel adu nungsitki mang thana pairaktuna panthoigi makhong makhut khangda thinjalakli saina do khang mangamda kapladuna nang kanano aibu wahaliba karigino nipi do panthoi bu laktuna singki nokladuna aibu khangdrabara ni panthoi noklamadu khangan hanjanki amuk kaplaraduna simbal siksinaraga wanganglai ainadi nangi nafamda kayam lankrabagi aibudi nangna wahandabra nangonda thoklibasidi hawbada ngairibani nasana tawjaruba thabakti nasana phangbani kaplamba panthoi ngaksana nipiduda munna yengduna lay nang thawaidu akiba sakphamdagi masagi asengba sakphamda hanjelaktuna mani nangna khalliba adumakni nangonda thengnariba pumnamak aina thokanbani akiba pibasu lepkhiroi nasana thawai thajadri phawba ai nangbu lemna tharoi sirabasu irai lainadi siba ngamloi panthoi akiba haibudu fawbu kaukri masadu pulap tasin mangkraba thawai dubu mamittuna yenglaga ai lale nang aibu amukta ngakpiyo shumna kapli namittugi namidangi saktu isa sasinba yaramde panthoidu makhuttuna siktuna sak adubu sanaduna wakhallamada tauduna manglaraduna lay magi mawung aduda masadu nomlaraduna thoi kayuragi mapuroibana masa nomlakpaduda gyan khanglaklai tamo kaino ai kaidoragi rishi sak pukhamda makhut thillaga sak saribro natraga sanaribro saningdre adugini mama na muhairi khara sasiloibe ma hidak sagadoriba natro hoi ima adu tamo thabak amuk lepa karam kanda yadoino kaino nan kai hangdaba wahang ama ngasi hangaida handak thagi lepkhrabani ne amuk lepadi yararoi kaidore kashu tawdeda shum hangbani koiba saningba aikhoi yumda numit kharani leiraga khanasi doctor na haibado kaungko hidak sabu kawba yati wakhal hene khanjingano ado nangna lepo hairabadi laptop singai kaino tokho asu yaba thabak tubo nangna maruni aigidi wahaidu tabada panthoi mathamoida apenba poksai adubu thangnaba mikupta apenbadu akiba oikiba khangaudi maidu amuk khaklaklami dining table dusu thok ngamai bema ibungo lenganu ko you are haiba mali panthoi di oirakliba mong adu khangbana mamitagi mapi sintha kapladuna magi mamangda lepliba akiba fanglaba thawai duda lepo yare haibugu mangak to hairi ai haki matung kari mata tawrakidri lepkri tawramba pumba panthoi kaplambadu ubada risi pakhatna kaino thoi hena khanjanganu hairaga kaplidi karigino you are haibabu kaino kemta khalunu se tosi yare asum na matamdi hoksinki office manungdagi meeting tawba loiraduna staff singdu magi mafamda chatki resi amadi mahaki assistant aduda ngairi ngarang you are do yamna kana haidro karam kanunu haisi sir kaino nang khangdro pung taret makhai dwaida oiramdong mali haidida sir namta jwar haiba tana dida ngasian loire daibo adukana haidubu khangdieni sir ne yamna thajadragane thopiro ai hange taida ani du ka du gi thogai mayam ngarang you are haibrane tapnaga nati adusu hekta aroibida kana haibraba haidida haiba suta dida sir
aina haidrasa haidena aingonde hekta taini asumna risidu numittuda mayum yorgla fawi hekhali yor haidragana ngarang thoklibaduna kari wakhalga saning tana hekhalandi panthoidu thong marumdagi risida khangalai nupia hausik adugi matam natida is nangna tawbana yaba aina tawbana yadaba paithoki risi matubu konsinduna nupia phagi tawbani mitamona higatuna nokli ado ngarangi sak saringegi thokdokto kaino aisu bab tadri yuar haribra haidana khanbani adu oiramdri panthoi nahan makhai iman manadana risigi wa adu ipa pakhatna ayengba amada yengduna leiramdaga kemta oiramoi yam hina khanjinganu na nangna hairaga nangna oina khanjilabadi karigino ado nang leiramo ai makhada amukta kumtharukigi risi phamungda famthaduna furitu hek lokthoke tawbaga sikena ma phauba panthada panthoidu amuk sangai tamo halaklaga kemta hairaktaba kaino nangbu hojikta makhada kumtharuge hairambadaina aidi ngasai khai mathakta pi phauruina hojikta kumtharai sine risi ngakna karino tawrisibu haidana wakhalda khal shumna matamdi hausinki ahingi matamni nungaina tumliba panthoido khonsel ama tarakpadagi mamitto pangthoraklami londuna lairamba thong adusu dapna makhol thokna masa mathanta hangdoksarai kisana soru sauna hon mathangi mikupta kari oirakani khan thong aduda mamit kuppa kaw makhai humangna mamai kadu pungso sokna yengduna lairi amasida ma ki lengzumda khut amana fatlauna thamai panthoina risi oiraboi ninglaradana karim tanungsa thidana laithorakpada mamai mamitu itatlaba asokpagi mafamna masing thingamdraba akiba thawaidu nokfet tawduna tummaga lairami pirangna mamai pungso chot yamna pakhatna mapuroiba risibu kaugi haidana hotnase adubu ngamlamdi lap tawduna risibu lamna bu hotnase adubu khangaudi makhauridubu thawaiduna kanna metki arimata haibadi ngamjada yamna wana risida mabu amuktang kanbiyo haibagum yengai anagi sangdagi amukke hena kanna mesilakli makhongdu fidring kaw ngasina mahaki aroiba mitkup oiragani khallaraduna panthoi yamna nungaitana mapuroiba risida yenglamduna thawaiduda amuk onsilaklaga yamna ningamdana wakhal mangki aihaki matung manglandudagi panthoi yamna wana mikap thoraklami masadu humangna luplaga lairambaduna bathroom sangduna matam sanganda iruluza thokladuna asengba phirol setuna mamagi manakta sangduna thongthil nahan khaigi haugatpa matam oibana tarubisu mamauna kaubudu taraduna mikup ama fanthaba laita thongdu fatlaungna hangtorai mamaugi oiramliba mawong aduda ngakna mema kaidore ngasidia yahau yamna ngallina ahenba wasu amata hairamda panthoi mamabu ka manungduda singsanduna pusanki mamai mamin amadi masa pumba sengtokpa loiraduna asengba phirol selami ima posai sing kari pugadabado langsinbiramo ai tamoda amuktang hairamkhigi tumliba risibu panthoina hawdokli tamo hawgotlo ai thengi wasi hairamlaga chatlagi si hawgotlo haibani risi mamito makhut aduna noiraduna kaidorage ayong anta sida kaida satoino drestuna ngarang mangyam numaite lai amuktang khoiram thoklogi haidana satloge tawbani imaga chatoini imana thaba ingkhang singsa loina loisalamu haibani ai khoi halakpada saksu loiram adu hairamge tawbani ngasidi tamona khara wabi batare satlukhige ai khoi amu thoeko wasu ama fawa haiba nanghaudi tashanida haidana khallaraduna makukto khro khotuna lehawi panthoi amadi mama tarubina halakpada pungdu mapal taaduna lairamle makhoi anigi saktu phajjana thiduna kuplaga thamnammi panthoi famungda famladuna ngasai ima amaibina lai but pret ki ngak thoknabani haidana pambomda langta aduna jantra ama kibirakhi jantra du yengduna lai jantra du ki khibadagi panthoida aki akhang piramba kaya du lekhirami adubu jantra du namabu numit kaya ni phauba kanba ngamgani
Nong manumit amani. Panthoi mathakta fi fauduna lairingai matungdagi risi na kauraklang. Kaino nga sidi thabak yam na ngan halaina. Nang uning mana selaklibani. Ado kainom hangini. Nangi pamum sida kiriba jantrado. Kaigino. Lai phattaba singdagi ngakthoknaba. Nahal lai khoiramba chatlubada ima maibina sembirakpani. Amuktang yengine lokthoro. Yengu kaino lokthoktraswa. Aingonda sabra yengi tawbani. Yaroi he. Tamona pamagana ay ama semangi imada. Pare. Risi do paithoki. Magi maongduda panthoi karigumba amata khantadana jantra kiriba langdu lokthokpa hawi. Magi mataududa risi akhaba minokga manoktuna yengi. Tasengna hantak marak akiba piraktabaduda maram oiduna panthoido thawaidogi wakhalga kaukthokri. Bab oidana jantradu hek lokthokpa loibaga risida pirai. Adubu risidi manakta lairamde. Ahangwa malangdo pungmamam sinkirami. Nungsisu mathong maram khangda sisilaklami. Panthoi nga sai makai mahaki manakta layamami sakto mapuroi badu natti khanglap mikuptuda yamna kijana jantradu makhutna sejet paisen makhada senthakirami. Kanagumba man intaraktuna panthoi stiardudagi onthaki. Mahakna mamit singlakpada hospital da lairami panthoi. Mayonggi mama mapa amadi manimpo risi makhoi pumnamak mahaki manakta mabu wakhal tarakpa ngaiduna lairami. Ima mafam sida karamna mahaku pakhat khrani khallaraduna wadu lotchinkirami. Sak sari ngaida leptharakpadagine imana nangbu hospital sida purakpani karimata taude haire yumda chatpa yarani. Panthoi thokiba thaudokto ningsingba amatta ngamlamdi. Risi su karam haine stiardudagi ontharakpano hainadi hangningbani. Adubu doctor na masa khara phagalakli adun awaba wari kaya mangonda sadanabu hotnau haibaduda maksu karimata khangsinadaba sakri. Maramdi panthoi su thaudokto kaukri haiba mahang uba fangi. Panthoi nongmagi asum masado fattaba hanjilakli. Mabuktadi lamdana pungsada sasili. Adubu sakibado pung pharakpaga loinamag hekta othoki. Pibamdusu yengba ngamsilaktri. Mamitu ikut chali. Mayangsu yamna kangsali. Masamsu asum kenbe henjelai. Panthoi nongmagi ahing amada Mingsel mangaduda lem masamdubu nanthaba sanaduna masagi saktamdubu yengduna lai. Mamitagi pirang sinthaba sulepti. Ayasibu hinglibra natragana sikrabang sakla. Adumna lairingai makhola makka makhadagi tarai. Pamung manak sangsanduna makha pakthaduna yengi. Amamba marakdudagi khutlama tingthoraktuna mabu laktuna singsanki. Kyan tarakpada ahangba kamada hiptuna taduna lairami. Mahaki hek nakaldana kana lairibano khanna laithorakpada kuwama lairami. Panthoi khangpre khangi. Kudu hangtoktuna yengbada masagi thawai yaudraba haksangdo yauduna lairami. Masana masagi mingdo kauduna kapsai. Hangnaba mikupta asiba haksangdo mamit fatlaungna pangthoraktuna khangna nuklai. Nangdi asiba thawaini, nangdi sikhiba kuiri, nangdi asiba thawaini, ha 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 ha. Nati, ai sidri ye. Ai hausik phauba hingli ye. Haina lauramduna senki mamangda mangonda akiya khang toina pirakpa thawaido muk lepsinduna mahapu mangakpaiduna inki. Panthoidu yamna wana manglandudagi nanthorakli. Manglanda nattana taibangnadudasu amuk otlari. Mathakta thawaido paiduna mangona munna noklaga yengduna lairami. Panthoi makokto laithoknaba tausai adubu ngamlamdi. Risi kaungnaba khonjel thokpasu ngamlamdi. Yamna wana lairi. Thangnaba mikupta panthoi sor honba ngamsilaktri. Masa pumba sap tingkiduna sordo ting akibadugi sakpa madubu yeng yamna wana hairaknaba hotnasai. Hogliba thaudok pumba ngaihaki matungdadi amuk karimata tawrakidre. Panthoi ahingni haiba kaukiduna famungduda makhol thongna kablai. Thoi kaidore kapade ha kaidorage wahai kharadu hang magi ni pibu mathanungda sejet konchili.
shumna mathangi numitni risi oikiba mawong aduda thabak amata settaba makai panthoi gi manakta lairammi panthoi di mahaki mafamda risi na thabak setpa settaba haiba ama laikidre mangonda kari mata khenaba laiti nan khaisak yamna sari haidana khanjaramba risi ngasidi thabak leplabada khangli panthoi gi mawong pomnamak pakhatuna panthoi da kanna hospital da chachi haidana takli noma gi nasada sum soksilakli masida nangna doctor chasi haiba yadragadi nang siba tabani matam kuirabagi mamangdagi aidi sikhiba kuirena panthoi nangna pamibsi kain nangi damakta ima pabung ai ahing nungthil khangdana matha sai nang kem khangdrabro ha panthoi wa makha tarakidre to minna kachilamada ta sinduna kirup mahaki nupa de yengtuna lei risi haibana kana roi khalraduna panthoi bu singthoktuna maki ayaba yaudana namdra doctor da puna bhotnai ai saloi ai doctor da salubadagine mana ngasi aigi phamda yelise nang haidu kaino mathong maram khangdaba wa ngaktani nangna handak mar ngangisi panthoi risi na singli badu yalambadagi fat launa konjanki yaro nangbu aigi iphamdagi kanamatana munduna pukhiba yaro nangdi ai khagtagine kanagi soiba yaro salo nang lolu so ai nangbu senagani wai singdo hairamduna panthoi mathakta senkatki risi su mama bu kauduna panthoi gi maptungda inarakli senkhalakli nang kaigi kakhalaino tamo aina nang lolamo haidro salo thoi nang kaidoragi ha si lao ai nakta ai nangonda doctor da sasi hai ruiba panthoi do teres tu gi matai wai do sum sangsinki risi pakatna lawi thoi nang ai bunung si dabro si ai gi nakta chango panthoi kapladuna tamo nang ai bu ngakpio nang bunung siba henman khibana ai ngasi di angaubi haibado oi ai shu nang bunung si thoi nang na phana aran ba thabak ama tawrabasu aina nang bu ngakpi gani wai do tabada panthoi nokfe tawduna risi gi manakta sangsin ba hawi adubu thangnaba mitkupta maki mamangda thawai du sapham khaina akiba masak amada mamangdu de lepsilai panthoi ikhang khangna maning halli thamo ainang bunung si adubu aigi matam loiraba mali mathang mapok haibado lairamba thoklabadi amuk thengnaba oisiko khangaudi thawai duna panthoi bu makhada saphu amaga loina na inthaki khangauduna oirakliba mataudu da risi panthoi gi makhut adubu lamgi haina sensinbada makhongdu kariguma posak amada panduna tusalli upai de laita thingba yadana sintharakliba milu pirangdu gi marakta haukhiba makhoi ani gi thauduk singdu ningsing risi mikup ama fawu panthadana shoklaba mamai mit lokhatpa yadraba wangkraba mathaktagi tarakhiba mahaki nupi adubu kangani haidana thauna amada hospital tamna laklami nungai tabadu fajinba yaraktraduna tarubi kapladuna panthoi gi mayum gi mama mapada phone tawraga wadu khangandaba yadabana khangali operation du loiraduna doctor do mapal thoglakli lairamliba patient gi mi singaduda onsinduna shori haidana wakhal nungaitana haiki adubu thangdaba mikupta oti manungdagi nurse ama thoglaktuna doctor du da sirol tawi ngihakta ngaibiramo haidana manungda amuk sanki ichhe miraka panthoi amuk wakhalakli warta inthoknaba tawrasi adugirisi nang panthoi gi counseling doctor ga wari amuktang sananaba tawbiyo asumna matam haujanki sayolani lairaba matung panthoi yumda halakli mathakti tarakhibaduna aduk sathina sokhibadu yamna thuna sayol ani sigi manungda fagatpugumna tawri risi amadi tarubi magi mataudu da yamna ngakna yengli kaino da risia tamo kaidorage la ochangasi bema tapna tawne amuk sokani kemta tawroi daima ai phari haujikti imaga da risiga potharuro ai nakhoi ani gi sananaba kai kaino khara silukhiki risi doctor na hairakhiba wa singdo amungda famladuna ningsingli risia panthoi gi thaudoksi yamna ngakningai oi adubu hausikti nakhoi ani anau mapok ama pokpa chapmanari magi test anau tawbada result lakli
ꯀꯦꯝꯇ ꯇꯧꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯒꯤ ꯃꯇꯨꯡ ꯔꯤꯖꯜꯠꯁꯤ ꯌꯥꯝꯅ ꯊꯨꯅ ꯅꯦꯒꯦꯇꯤꯚ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯅꯪ ꯃꯥꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯗ ꯆꯦꯟꯖ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯃꯍꯥꯛ ꯈꯪꯍꯟꯗꯕꯤ ꯁꯦꯟꯅꯧ ꯃꯪꯗꯨꯅ ꯐꯝꯂꯝꯂꯤꯕ ꯔꯤꯁꯤꯕꯨ ꯃꯅꯤꯡꯗꯒꯤ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯏ 이캉 캉나 팟라우나 간토이 토이 까름 깐드 낭디 상아이바 꾸이레나 낭나 강자들아가 아도다 리시야 낭 아이 미스터브라 그이노 마학나 항리보 항시보 하이드나 ngaksaana lay 반토이 마레이도 하이펙 찍라가 아이나 하이바디 호스피탈다 아이나 라이루이다나 아두다 이옴다나 단다 라이바두다 아이 미스터우드라 항번이다 아도 이래 얌떠위 아도 낭이 학파모 와라마니 아이 오이나 ngasi디 싹 통비루라기 반토이수 하이다나 하라우는 녹두는 레오이 반토이나 한마카이기 이만 마나다나 리시가 와리 사나바다 얌네 헤나 하라우버기 모홍떠위 누미투다 싹 사미나리 아도보 리시 야마디 따루비디 얌나 ngak나 마마우기 쿠차도데 옌리 반토이 사링 통고도 얌나 하우나 미가 우다바 마카이 꾸이나 사락다바기 모홍다 녹페 떠우드나 사콤가도 짜우나 마야드 남실리 마나 논 칼락바다 마마마디 마푸로이바기 모홍두다 그이도르기 마 다리시나 통바세 얌나 하우이 아이디 난 카이디 캉부 캉우데 얌나 하이나 낭디야 싹 인상 통바가세 리시 녹두나 하이드나 망각두 놈이 반토이 angak-angak masamak na pamdaba hainadi haiba tabak ngakta handagdi tawkalakli Risi su thamagi oina bantoibu senanabagidamak suti lokthokli Risi marak-marakta maga laiminariba misi bantoi natrabra haidana khalakpasu yaudaba nati adubu hana mabu nungsibadudagi hena nungsiba hengalakpugumnasu phawi Risigi thamoida nongma numit amada 반토이의 마마마파 아니도 마차기 만악다 락람이 반토이 하라우는 녹녹두나 바우 아마 땀바 막하다 리시기 만악다 센타락바니 아두부 라이람리바 미삭두 우바다 반토이 얌나 사우나 낭 마팜시다 그이도바 락바노 하 마코이 마리도 얌나 ngak나 반토이데 잉리 반토이 상신두나 마바부 싱카투나 통롬데 인토키 아이기 이낙다 아목 하나 낭 락가노 까리고만 낭 락라바 아이기 아시바 학상시 냈다나 가리마다 우바 펑로이 와하이두다 리시 사우갈라이 토이 낭아우라브라 파라바슈 파트라바슈 망딜레 리바세 낭부 핵복비바 빠봉니 낭나 도마이나 하이비야브라 마 아이기 빠봉나티 마 아이기 빠봉나티예 낭짤로 마나악다 레이라마 뽀짜이 싱아두나 순다르다 뽕랑델 랑락리 리시 반토이부 카미 낭부 asuk kuhina masigi thakside yauraknaba hotnarakibase pumnamak napahada masigi thaugalonsi utnaba oireko lao moi pabung chalasi mamitagi pirang sintha ningamdana machanupibu warauduna chatkredo mama mapa oiriba anido rishi su sauduna bantoibu inthoklam kada changki tarubi suwa mata haida sairaba singadubu loisili bantoidi pumnamaka sangbiba natti masada mahakna nungaittabadi risina saukibadudangini risigi manakta sangduna nakalda phamthari isi paithoki mahaki mawongduda panthoi mapuroibabu nungsina konchinjai adu wahai amatadi hairakti wadu sengtorakadra khanna leiriba risi kaimata hairaktabaduda mana oina taptharaga hanglai thoi kaiginu nangna pabongda aduk thina sauidubo masadi khangda asaugana mang thaduna tawkriba magi mawongduda hanglakani khalludaba wahangdo hanglakpaduda panthoi nungaitana nangi maral amatta leitana nangbu miyamangda oti mamangduda nangbu khupakna thabado aigi ipa oirabasu madu aina yade adubu nangna phaukiba ihuldo adugu mamangondasu aina ngasi phawanbani tarisi madudi tofam thokbani masabu suklabada karama mama mapana tumina leithokpa ngamgani adubu madu nangnadi natedana nangsu nangi nupi kainabagi nungaitribani madu mahak khangdabra hoi yare to hayeng khaidine adumaina tawnuko banthoi amamba maraktuda mathanta lepli mahaki mamangda maga saksak manaba atoba banthoi ama thoklaktuna sulebak laido nangi matam loiri
Thawai nang migi miramda tinduna kayam kuina lotuna laiba yagani. Nasana khangna aigi tung induna laklo chalasi. Ay nang bulaw ba laklabani. Nati, ay ngamloy. Ay gisinta loidri. Laklo, anam kalano. Kuina lay thabada nangi yay pabakak oiroy. Panthoy nupidugi maningda tapna inay. Adubo magi makutto maningdagi misak amana tap launa pari. Thoy, si tabro, hogolo. Manglandagi taibang pau na kaplaga layramle panthoy. Manakta layramliba mahaki nipa aduda kanna konchali. Narisi, ay sat pangamloye, nangbu thadok na ay kaida susaloye. Ay po amukta kanbiyo, ay nangbu yamungsiye. Risi su sintarakliba pirangdo ay thokpido na nung sina mahaki nupibu thadok ningda. Kanagumba ama na pudo na satiga ni matagom siya na konchindo na tamli. Magsyuta siyang nakapli. Matanggi numitki. Pung ani tarakpado ay dani. Haraw na anido wari sana do na TV yengli. Adobo, mama tarubi na pudo na sangagliba potsay mayam singado panthoy ngak na. Ima, kay gino potsay mayam do dia. Ay ma, ibungo na hayda bro. Panthoy risida yengai. Kayno, ay nangonda haydri bro. Haydri haybagong panthoy su mangak tunumay. Lai koiram na bani. Wado tabada panthoy pakat na. Ha, kaygi lai koiram doy ba? Imong siya, handak marak kayno may itawag daw. Adugi sum koiram toke daw mani. Kana laktoy no. Nanggi ima, babong, adagi. Ima maibi, ipa maiba, makoy kaptanida. Ay niyadi hayradiya. Kaygino panthoy. Kemta tawdaba imong sida. Kaygi lai koirambano darisiya. Hoy, imong di kemta tawdi. Adubo midi kainom itawag daw. Kayno haysiya. Kanadi, koiram na ba tawsi, ima? Koiram ning manoy koiram mo. Ay di yawroy. Yawdaba yaroy ni. Nang ni kway maruoy ni yawdoy si. Ay na yawroy hayradi yawroy. Nang yawdaba sungya hek yaro. Wai karado hayraga posay singdo semjanba hawiri siyamadi tarubido. Makoygi mawongduda sawgalakdo na posay singdo sakhayrakli panthoy. Kayno panthoy? Siyal kayagino kangro siya. Nangi siyaldo ay singi. Risi panthoygi kudangdo pay aduga intoki. Mabu ilakpaduda thaway nungaytana. Nang napamib si karino ha. Sundaro hoy si yoksilakli. Oiramliba mawongduda wa haizin basu tawda yengdo na lay. Ay napamadi lai koiramba. Ado ay niyadi hayridana. Kaygino yaroy doysi. Ay kangde. Yaroy haydi yaroy. Risido potsay singdo loy sinnabalami. Panthoy na tatchili. Anido intok insin sanado na lay. Risi kahya na saurakto na inbada nipido makhada tusali. Ay gitoy pami. Hanagi panthoy do halak na bukot na basi. Kayam kaibagi. Ay panthoy ni darisi. Risi tudo na lay riba panthoy gi manakta sang sili. Ugat piba su tawda. Yam na ka na magi nupida yengdo na. Ay gi panthoy na nong mata ingonda. Darisi kawdi. Mahana kway digi hay na dabasi. Dada hay ba minggok sini. Sareng hay na daba ay gitoy na. Numito da sareng mo yam na haw na sakiba. Mahana kway digi hay na daba pam daba tabak mayamama. Nang natawrak pa. Honglak liban nang inawong se. Eksiden na dogi matungdani. Sida nanggo ay panthoy ni hayba ay karam na tajagani. Aduga nga sigit hawdog pum namak namtagni. Uy dabani. Mayba maybi amat takawdi. Nang nakari tawraki hayda na ay na yengbani. Panthoy risibo intok lamdo na matakta makoy gi kada sengkatki. Makoy mari sumabo tanarai. Panthoy, tongango. Manungdagi konjel ama fawa tarak trabado risi bakatto na tongado kawi. Mangarak tarura kaura bakanda tongdo tiklado na taki. Kamanung adu da siyan sila irisi. Risi bakat na. Toy, ay na sumbakang ningi haydo na nangona namtaka yata urabasu nanginong siba di maying taadri. Hantadri, awsik su hanagum na ay nang bunong siri. Hanagi ay gitoy do amok na halak alo. Panthoy do kapto na. Nanggi panthoy amok han na halak laron. Mahatay bang pansit hadok to na chat kre. Ay panthoy nati. Ay ngonda panthoy kaugono. Makoy pumba hayrak ibawa da tingak-tingak yeng tunalay. Nang ay bukaw na bro darisi.
ay masak khangdrabaro. Ay thoibine. Thoibine haiduna palakpaga sundar humang kangkalai. Risi yamna ngakna yengi. Karamna. Darisi mane ay thoibine. Ay ahingba minatri. Ay tawayamani. Nangbu nungsiruba na matam kaya si ay pantoy saduna nang ginanakta laysamani. Pantoy di numittuda laykidre. Ay na numittuda magi haksang da sangsinmani. Nanggapun na layba na harawi hengat kidona. Ay se pantoy saduna lay hayba kao kidona. Ay asengba saktam nangonda. Isak hanggang na utkiba ni Darisi. Ay bu tadokto na nang nasatraga. Hauksing na taway oy ni ipam na lagdo na. Ay bu nungsi hayraga. Ay nakaram na tasegani. Asengba ni Darisi. Ay nang bu nungsi bagini. Nang ginanakta nga si pawalay ribasi. Nungsi bagira. Ay na taibang sida kwairigi nungsi ba. Ay gitoy ba nang nahalibasi. Madudi mahana pangpam tokba dandini. Ay giiral nati. Karam na nang ginaral nati hayribano. Mahakdo. Ay giinakta sang siraklabani. Adabu sa udra ba po siya kamana intakibagong makadata akibani. Sa udra ba taway nang na intakibadagin hayba ay hoksik dadabab tarakli. Mani, ay na mabu intakibani. Ay na mabu hatpani. Mabu hatpana ay giiral ni hayda na nang nahairabani na. Ay bumana hatpadi magi maral na tabra. Kaino nang nahairibasi ha? Nang nahairibasi karino? Darisi. Ay nang ginapamdagi nang butadok to na siyat kibalay tiye. Numito da sa kangdrebi mahak na laak to na. Ay bu, wari to sing na ingon daliyo. Mga nagkaram na nang buhat pa no ha. Madugi wado ay ngon da hanggano. Nang ginakubok da hango. Hoy bigi taway pantoy gi haksang do mamit ka na sundar da yengai. Makoy pum na makimit yeng do mangun na tarak pa do da wado lot pa yara roy kan wari pum na maklirak lami. Ingkalak pa matam oy ba na pantoy, resibo yam na koyda zaki. Adubu risi, toy biga mari laynay. Pantoy bu risi na matyan daw na adumak nung sijay. Pantoy mamamapa animak na tabak sili hayda na mabu matanta ayama matamda mayum dalhelami. Mamamapagi minung sitabu kaurang libi pantoy aning badi panglamdi. Wakaw hena kanjin ba na angang oy liba pantoy bipolar disorder naki. Resibo magi kaktamang oining laki. Adu madusu oiba fanglaroy haiba nong manumit amada mana risigi college da lakpada toybi amada risiga linggo na duna satkiba do ubada taway saki kanki numit dasu. Sa liba matam siga loina na risi amadi toybi mari henat siyasin na duna musina ba sahi ani pari. Toybi dress loisin duna layringay tong tilak lami. Kanano hayda na yang lakpada masak hangdabi ni piya malip lagalayramki. Pantoy kangawdi, toy bibo kao kido na makwa na bayri ba say tukdo na hanjin makok da kanki, tomjanki. Matanga do da sundaro hobe tong hangtok lado na sangay. Ina pungangang tawayaw do na tari ba toy bido ginakaw da machano pi pantoy kap lado na soyro lola do na layrami. Isa toy biya, lao, ipala ipagat sa lasiyom ta. Mati babong, mati kamay daw doy no. Ipa na tokpa tawragi, lao. Sundar kapto na wa makataray. Miyam ka mimana drabi, ay gi isa kan na nabukot na bata, mabu ay gi hospital gi mokta tamjan ki. Moy babong, masu mamama pa amagi machani, karigi damak tamigi ayaba yawda na, nanggi aning ba apa madatao ba no. Ay gi iral na nga sidi, ay gi sabo so ipamdagi munbikri. Wari do da toy bida, ay gi iral na nga sidi, ay gi sabo so ipamdagi munbikri. Wari do da toy bida, numay ta na yangagli. Nang ay buwaro ko, ay napamda yamlan kri. Dari si pum na maghausik ti haukri, halag pa yararoy. Bema, nang ipabo amak tangao, ay soy da na nanggi haksangbo. Nanggi imong singda sinage. Babong adu magtaw gani hayban na sana tasay. Dari si hausik ti ay gi matamloy. Ay nasalam dayda nang nanong sinatoy bihay na kaubado. Taza ba fanglabadi. Ay ningam da ba amat tapagda na layram linatin mangam gani hayda na kali.
Thoibi, ay. Panthoi noktuna mitkuptuda laimaida padrak takri. Risi sangsinduna, Panthoi, Thoibi, Panthoi, ay bu kaigino, nakoy anin itanda amuk hondok lamliba siya. Nakoy ani magpuwaraw diye, amuk halaku. Ibu nung siba hayri hayana, kahit na baso amuk tambiri braha. Sundar Thoibigi haksangbu, asumna Sundar Thoibigi haksangbu mamampagi mafamda sinaduna, mahang na puliski mafamda surrender tawki. Panthoigi mathaw mangampawa maralgi matung inna mapa ama oirabasu phatchana yawba fangkidi. Panthoigi mama Risi hoiga punna laiminaki. Risi wakal hena khanjinda thabakta pukning sangna hotnari. Adubu Panthoi amadi Thoibibu mahakna ningsingdana tumthakiba nongmata yaukidi. Matang asida laman khumba hairiba wari se loisinjari. Aroi boina bikas NBS na mayamu khuramjari.